HOUKHIBA NUMIT KHARANI ASIDA CHUKHIBA NONGNA MARAM OIRAGA LAMDAM ASIGI MARU OIBA TUREL SINGI IMAI WANGKHATLAKLI Nong Leptana Chuba Asina Maram Oiraga Imphal Turel warning level gi Mathakta Chelle NAMBUL AMADI NAMBOL Turel na flood level gi Mathakta Chelle Hiramasiga mari lainana Water Resource Department gi flood control room dagi ngase yupung tara phawbada phangba paw amagi matung inna Imphal Turel gi IMAI asi minuthong mapada lawbada warning level gi Mathakta Chelle NAMBUL Turel gi IMAI na flood level gi Mathakta Chelle Thong Nambonbi mapagi oina Turel asigi warning level amde flood level asi mathang sikna sea level dagi meter 781.175 amadi meter 782.175 ni Turel gi IMAI na flood level gi mathak meter 782.925 da Chelle Amaramda NAMBOL Turel gi IMAI so flood level gi Mathakta Chelle Turel asigi oina warning level amde flood level asi mathang sitna sea level dagi meter 772.7 amadi meter 773.7 oibada Turel gi IMAI na flood level gi mathak meter 773.950 da leiri Marak asda ithai beres ki warning level gi makhada Chelle beres asigi oina warning level flood level amadi high flood level asi mathang sitna sea level dagi meter 769.28 meter 769.3 amadi meter 769.32 ni aduga whereas ki IMAI na warning level gi makha meter 768.95 ta leiri hauzik ithai whereas ki gate manga makhang doklei whereas asigi gate number 1 2 3 4 amadi 5 asi mathang sitna 0.8 meter 1.5 meter 2 meter 1.1 meter amadi 0.8 yauna hangdokli amarom dangarang ayuk pung taruk tagi ngesa ayuk pung taruk phawda kangpokpida 23 mm cycle da 11 mm litan da 6 mm rajbaban da 18 mm lamphel da 20 mm amadi ziribam da 27 mm yauna nong chuki aduga ngasa ayuk pung taruk tagi pung tara phawda kangpokpida 4 mm cycle da 1 mm litan da 3 mm rajbaban da 1 mm lamphel da 1 mm yauna nong chuki hairi pungfam asta ziribam da di nong chuki di haina paus na makatari